Hello everyone. ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯈꯔ ꯇꯔꯥꯝꯅꯛꯆꯔꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗꯀꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔꯦ. ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯦꯝꯕ ꯃꯥꯜꯂꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯊꯣꯡꯕ ꯑꯃꯅꯦ, ꯇꯣꯔꯕꯣꯠ ꯊꯣꯡꯕ ꯑꯃꯅꯦ, ꯀꯥꯡꯁꯣꯏꯒꯤ ꯁꯦꯁꯅꯦ. ꯑꯗꯒꯤꯗꯤ ꯎꯀꯥꯕꯤ ꯑꯅꯤꯈꯛ ꯇꯥꯎꯕꯅꯤꯀꯣ. ꯑꯗꯒꯤꯗꯤ ꯄꯥꯛꯅꯝ ꯑꯃ ꯂꯩꯔꯦ, ꯊꯥꯡꯖꯤꯡꯒ ꯑꯗꯒꯤ ꯏꯀꯥꯏꯊꯕꯤꯒ ꯁꯤꯡꯖꯨ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯆꯥꯔꯦꯡꯁꯦ ꯍꯥꯎꯔꯦꯡꯁꯦꯀꯣ. ꯑꯗꯨꯝ ꯍꯥꯎꯋꯦ. ꯄꯥꯛꯅꯝ ꯆꯥꯕ ꯌꯥꯏꯍꯦ. ꯇꯣꯔꯕꯣꯠ ꯀꯥꯡꯁꯣꯏꯁꯤ ꯑꯗꯨꯝ ꯃꯩ ꯆꯠꯂꯦ ꯃꯌꯥꯝ. ꯄꯥꯛꯅꯝ ꯈꯨꯍꯥꯎꯁꯤꯗ ꯂꯩꯇ꯭ꯔꯦ.
ꯌꯥꯏꯍꯦ ꯑꯗꯨꯝ ꯁꯤꯗꯤ ꯀꯤꯝꯇꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪ ꯋꯥꯠꯀꯅꯤꯕꯣ ꯈꯤꯇꯪ ꯍꯥꯞꯄꯛꯇꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯆꯥꯛꯈꯣꯝ ꯐꯖꯕ ꯑꯃ ꯊꯥꯗꯕꯤꯔꯣꯍꯦ ꯈꯤꯇꯪꯒ ꯕꯦꯔꯥ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥꯎꯔꯦ ꯍꯥꯎꯋꯦ ꯄꯨꯈꯝ ꯆꯦꯅꯤ ꯇꯧꯔꯦ
ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯃꯊꯪ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕꯥꯏ ꯕꯥꯏ